Lakhipur online puthok saba megi tang ama nongmaijing namit ki Khomjinba Pao tabirasi. Ahanbada maroi Pao. Kasar District Thangta Association Silangtuna Silchar DSA Indoor Stadium da Manga Suba Kasar District Thangta Championship 2022 hodokre. Manipur Government Higher Secondary Lecturers Welfare Association gi maigetagi wafam kayamarum phongdorakli. Jiribam gi nataba mahiroi khara JNB Class 6 entrance ta yawramle haina pendaba phongdorakre amasung Bangladesh ta tha ani chupna pangthokadaba Kang Tournament 2022 hodokre. Haujik mapungoi Pao tabirasi. Kasar District Thangta Association Silangtuna Silchar gi DSA Indoor Stadium da Manga Suba Kasar District Thangta Championship 2022 hodokre. April gi tang kunthra da pangthokiba hodokpagi thoramda ayuki pung 9 makhaida Kasar Thangta Association gi President KH Budhachandrana lupki phiral chingkhatki. Assam Thangta Association gi President W Binoy Kumar na thorom mapu oiduna pangthokiba hodokpagi thoramda Shubroto Sen Additional SP Kasarna Athoiba Mithung Aduga Dr. KN Chan Retired HOD Manipuri Department GC College Silchar Purnendu Das O Nilu Singh H. Ranjit Singh Joydeep Das Asian Medalist Pinku Ranjan Das Secretary Krira Bharati Amadi Sponsor Oiriba Arup Chaudhary na chingba miyoi singna akhanaba mithung oina daista plengsin ki ahanba numitki oina Lakhipur Academy na Gold 9 Silver ama Bronze ahum Eastern Sonai Mongolpurna Gold Mari Silver ani Bronze ani aduga Sonai Academy na Gold ahum Silver manga phangki haina Kasar District Thangta Championship ki Publicity in Charge A. Bikramjit Singh na phongdorakli. Mana mathum jenthokpagi thoramda W. Binoy Kumar, Joydeep Das, R.K. Gopal Sana, Dr. K.N. Chan, Purnendu Das, Kongkon Noyan na chingba miyoi singna mathang sitna President, Chief Guest amadi Guest of Honor oina taista phamki. Kasar Jila gi Lakhipur Municipal Board ki nauna khalakraba Ward Commissioner singe wasak lobogi thorom lagliba me ki tang anida Lakhipur gi Earl Higher Secondary School gi sanabungda pangthoklagani. Nauna khalaba Ward Commissioner singe baraktagi Chairman amadi Vice Chairman su numit asida lauthoklaba yana leiri. Panba yai Lakhipur Municipal Board na konba apunba Ward 10 gi manungda Ward number 9 dagi Leisingbam Robindro amadi Ward number 10 dagi Arambam Jesri maipakhrabani. Manipur Government Higher Secondary Lecturers Welfare Association ki President Laimayum Isorjit Sarmana phongdorakpada handak lecturers singi tentative seniority list ama thokliba sida asoiba kaya ama yaure masi semdokpiu haina phongdorakli. Makhata na phongdorakpada primary ojadagi secondary faubagi ROP da asoiba du cabinet ta puthoktuna athuba matamda semdokpiu loinana hangduna leiriba vice principal amadi Principal gi pham singa sisu mention binaba haina wafam kaya phongdorakli. Handak Manipur government na thokiba koi higher secondary lecturer gi tentative seniority list asida koi oja makhal kyamam dagi lecturer makhal kyamam promoted dagi contract dagi amadi MPSC direct logo singsim barak dagi tonga makhal gi complaints kyamam koi gi lecturer association da thara maramasina koi mathang thokadaba koi final seniority list dadi amada soidanaba amagi soidanaba yam amicable oiba yam problematic oiroidaba mawongda azana service rules na jingba mayam singdu apply toraga simdokpira u haina ayapna association gi taraptagi government da appeal tawjari mathangi point hauji koi primary dagina higher secondary lecturer hawbagi 2019 da thokiba ROP asi asoiba du chahi ani hela pawa semdopi da basi athuba matamda masi cabinet ta pukapiraga oja kudimakta skoktenaba mawngda rectification se khara thuna thopina bitamta ihakna association gi maigai dagi sarkar da appeal tawjari loine na
Hujik hangduna laiba higher secondary school singsigi vice principal gi post asisu athubu matamda mention biyu haina appeal tawjari. Leibak asigi mapum kayada pangthokpagum Jiribam district gi Babupara da leiba RK Sanatombi Devi Vidyalaya Mahisang asida Jawahar Navodaya Vidyalaya ki class 6 da mingchanbagi changeng pangthokre. Changeng asigi central level observer oina lakliba N Kamlakanta Singna haikibada JNB changeng asi India pumbagi oina pangthokpani hairaduna pangthokliba test asida Jiribam district ki oina mahiroi chahumga 12 romna register torokia hairi central level officer oina observer oina laksabani adoga Jiribam hairiba sigi district oina dinati masina block oina ni ifal isi mafam atai dasu masigi hairiba test asi chakmanana pangthokani India da all over India da su chakmana pangthok chagani masigi hairiba Jiribam sigi ning appear torokpa angangsing register torokpa asi chahumga 33 muk tawrei adugi masi hairiba selection ase pung 13 makhai dagi angangsing iba hogani aduga amma makhai da loisan jagani Jiribam gi RK Sanatombi Devi Vidyalaya Mahisang asida pangthokiba Jawahar Navodaya Vidyalaya JNB na lauba entrance exam da Jiribam gi nataba mahiroi singna Jiribam da leiba school kharada attach tawduna exam tharamle haina Jiribam gi mahiroi lup MSU MSF Desam amadi KSA na nungaitaba phangdoragli mahiroi lup mari asigi thomi singna ngarang thangjada Jiribam gi Babupara da leiba RK Sanatombi Devi Vidyalaya mamangda paumi singga unaba amada Desam Jiribam District Council ki President L Bilax Meiteina hai JNP na lauba class 6 ki entrance exam asida Jiribam District ki oina RK Sanatombi Devi Vidyalaya mahisang asida exam center piduna mahiroi kayana exam thaki adubu mahiroi sing asigi maraktagi Jiribam dagi nataba atopa district kaya dagi lakpa mahiroi singna Jiribam da leiba school kharada attach tawduna exam tharamle masigi chapchaba kudam changdam mahiroi lup mari asina phangle asigumba thawong asi matungda amukhana thokhandanaba wapam kaya maramsu phongdorkli Jiribam gi oina akoige RK Sanatombi Devi Vidyalaya da sahi khudingi akoige JNB na lauba class 6 ki entrance test asi pangthokibada Jiribam dagi nataba akoige imthangnariba Assam gi state amadi Manipuri ki tongan ba district tagi mahiroi kaya na Jiribam da laklaga akoige Jiribam da leiriba maming phawba tarudraba private school singda attest tawsilaga entrance haba amade chhatra masing lekna leiba government school singda almaina attest tawsilaga tharambagi akoina ngasi chapchaba kudamga loinana akoi Jiribam da leiriba MSU MSF Desam amadi KSA na madu phagatpa ngame loinana makhatarpada Jiribam da leiriba ZEO office ta phammiba AIDI na so asumba thoglaiba asi asoiba thoglaiba asi kupna yengsalobdabasi akoi laiba yam thi Bangladesh da Meitei gi Yelongai gi Ariba Kang Masana Sibo Yokatuna Thambagi Pandamda Lama Bazar gi Leichambam Meitei Lekaina Silangduna Sylhet Manipuri Kang Association gi Mateng amadi Mityeng Makhada Sylhet City Corporation na ahan boina Mayor Cup Inter Manipuri Kang Tournament 2022 hawdokre Corporation asigi Mayor Ariful Haq Chaudhary na Balloon Paikhathanduna tournament asi hawdokpiki Silang Liba Committee ki convener L Prasanta Kumar na mayai tangma loduna pangthokkiba thoramda journalist Sahadidar Alam Chaudhary Manipuri Kang Association ki president Y Nripendra Singh aduga M Surjit Singh Sur M Uttam Singh Ratan Robi Kiron Singh Rajesh F Noren Singh Sojol Sinha na chingba saknairaba miyoi kaya sarukjaki tha ani chungna pangthokka doriba tournament asida Assam amasung Manipur dagisu team ani sarukyagani hairi Chakpei Sombi Tokta Lanjing dari Riba Sanaroi Devasesi Abu Chakpei Sombi Tokta Kapi Devasesi Abu Adu Kachit Tokta Kalau dari Aroibada Maroiba Pao Amukhanna Kasar District Thangta Association Silangtuna Silchar DSA Indoor Stadium da Manga Suba Kasar District Thangta Championship 2022 hawdokre
Manipur Government Higher Secondary Lecturers Welfare Association gi maigedagi wafam kayamarum phongdorokli Jiribam gi nataba mahiroi khara JNB Class 6 entrance ta yawramle haina pendaba phongdorokre amasung Bangladesh ta tha ani chupna pangthokadaba kang tournament 2022 dokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare